ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯂꯩꯅ ꯇꯧꯖꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯗꯥꯏꯂꯣꯒꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯐꯥꯔꯒ ꯊꯝꯈꯤꯕ ꯃꯇꯝꯗ ꯁꯦꯔꯤꯁ ꯑꯣꯐ ꯗꯥꯏꯂꯣꯒꯀꯤ एपिसोड ꯑꯃ ꯑꯩꯈꯣꯏꯅ ꯇꯧꯏ इवन मैराथन डायलॉग तौई कम्युनिटी मेंबर्स मैम अमा कौरकांदा अपील तौहलकांदा याम स्ट्रॉन्ग ओपिनियन अमा अखोई क्रिएट तौरकांदा मखोई थादोरनबो होनबदा याम चाउन थोदांग लौजगे हंदकिसु हाबे तारे स्टार्टिंग फ्रॉम टुडे नॉर्थ ईस्ट विंडो माइकेरिगे अपील तौजनिंगबसे मपुंगोइना हयेंसी 14 November Children Day हाबे तारे नेशन जिगी ओइना अंगांसिंगिदमक्ता डेडिकेटेड ओइबो नुमिनि हाइबो नुमिसिगी गुडविल गेस्चर मोइना सुंसोय सोदना angang ahum amatung mogi mama oibising aduga ahlaman yauna mokhoi taruk se soidan thadorkane habagi madu achetpa thajabado aikoida leijai aduga aikogi concerned people singchina in the name of humanity the humanitarian ground the international humanitarian law miobigi morality the yumpham oirakanda soidan thadok pirakani habagi thajabado thamjai hauji phawwa atek akai amate yaudana thambiriba simak afaga gecher amani haidana lojaraga aikogi haukiba tangkaksingda naga kuki conflict ki manungda maitai community na tampakta leriba pangal community singna lawkiba utkiba gecher sing niksing biyo aduga in the context handaki sida muka kuki kaya gi punsi kanabu honabada maitai kaya na lawkiba thodang sing aduga maitai kaya ama tampakta yoroknabu honabada kuki kaya na lawkiba thodang sing ifong phongna amusung aronbada lawkiba thodang punama ikhoini khangnaba ngtani fajadaba yam barbaric oiba site mayam amalai on both communities tawbadabu fajaba minungsiga loinaba pokchel chawba adugumbagi thodok mayam amasu madu evidence mayam amasu lay madugi fajaba mayam du utnabagi achauba pambai ama oina habatare handaki matang asi lawbirakanda mari leinaba singna sunsoi sodena mara leijadraba chamjeraba micham taruk apikpa angang karisu khangjedriba mokhoi mayam du thadokpiro haiba pelsi tawjari loina sagi prime minister da degi home minister da degi di assam first da kaida moida haibiu haibdu ju haigre ko adu hanjillaroi ko adu ama kaktang di akhoi gi empathy se empathy na akhoi gi manipur gi singtam ani gi miyam gi kokte yaudana lakpa thodok se aingona thodi nuai gadra aidana khallaga thabak tawbagi chatnabi ma khoi dam sang le meba madu mangre aduna ngasi angang hoji nupimcha angang musa ahum na dege nupi ahum du hoji moi phariba hostage oil kangbu sing dugi masa masu thodi nuai gadra se akoina si khang bai tanga maktri je atai nateba if that is happen to in our case haibadane akoina wari sinatra aduna masi kharadi akoi metei orsu chingdele bai chinau sing orsu akoi myam je hardi or culture do khigi empathy je very important magi part of the life skill never masi understand to buchumbra ina adumai thamjage okay aina mayamda request tawjagadawdi request to bhaibadi akhoi manipur da laiba mi punamukta request tawjagadawdi sini angang nupi na angang sing sumaina tawbasi it is ka hetara yamna awaba masa amani aduna akhoi mayam punna leminagadawni subsequently kananom lan tanthopung am babu nate adun leminagadawni external force amagi matungina sumse thoe sumse akhoi lebak sida lebak thirena ai thamjage aduna masi ya yamna thuba matamda hojiki moi taruk se thadopiro aduga understanding da khoi phajana gyan tana lemina na khona sina si masi thamjage okay ai gi oina hajaba ai mayam la pinni aina manipur leiraba phulup karu man punbakse ako imam matigi masa nusina huina rupani amagi awaba amagi leiner pani apun manipur gi saktam kahinna ko ambatana punna leminache ade mire mi bu otpa ade mi bu hena lejina ko awaba tan ko be ko to ngumsi ade pi ba ko gi thadaki angang taibang akaya khangdre mayam punbukto moi kai ba khangjabana chadeba adu moi bu hotel jo thambira kan to wai ba se mi ba ki taing pan de leiraba mi ba koting ba ki thambo achop oi ada mayam thambo shon bi ganu mayam gi minungsi adagi uiro kan da moi tek kai na tharuk pira kan da aku ing tapa manipur ama imamat gi masani akoi punna lemina nusina lemina oisi adra masida lofum thokpa thodang mayam se manipur leba purup kar purum amba to na lomina se adagi akoi manipur lengak adagi india lengak na su lobu ya ba thakoi gi angang thadok pir do thodang do thamoi sengna lobiu haibse ai thamjagi okay